Ecovan driver Yanglem Prioberta Mihata Chenaba Mio and Oiba Akpa Cherak Pio Haina More passenger Chenba. Ecovan driver Singna Kongjang Changsin Cree. Ngasi Moirang Komda Laiba More parking the Chatakiba Kongjang Aduda Ecovan driver Kundrakpam Binod Kumana Fongtora Kibada. Haukiba Kumjali Singeniga Supna Kunganitogi December Kuntrada. Lamboy Kongrang Kongda Laiba Haislam James Koba Mioi Asina. Reserve Oina Ecovan Asi Waikraga Yanglem Priobertabu Tamthina Hatok laba matungda Nagaland gi Khuzamadagi tha asigi taretta asiba hakchang oina phangkibani misi asigi matangda laingakna athuba matamda mari leinaba miyoi sing chairak pibiyu amadi misi asigi damak semkiba JAC na changsilakpa khongjang khudingmak more ecovan driver singna sagotkani hairi ngasi akoina magi leigidabasida leitre habagi pau tabadigi akoina kaiguma khartang oisu tausi habagi pandamda akoi ngasi sinthale paga tawjabani akoina apamba khar lei mihat panupa si gi marumda kana kana leige habasi loinmak pothohanba aduga mihat pami se JC amadi akoi gi more driver unit sinaba pami maramdi masigumba thawdoksi toina tholakpa taragadi akoisu yumda lehoriba isa ima ipa aigi family na akoisu sanglaba lamsang si chatpada moidasu akiba phaweba kaigin haida sumaina reserve tawrga pubigiraga hato hundo me hairagadi aigi da tholakpa kandadi kanana daita pubigedagi haiba khangdaba adu mayam adu leibadagi ngasi se akoina sintha lepaga akoina press meet se tawjabani tasengna James haiba nupa si more driver union da sinabiyu hudakta sinabiyu adu kanduda mihat pami kana yawga hebchu puthopangam aduga priyobartagi imungda wari batawiba singado akoina sum mating pangaga mangun mayam government dagi akoina kheti poron lauraga priyobartagi imungi tungi haureiba macha singado sembada akoi more driver union su yaujege government su mating pangbi haibo khamasi thamjani Apunba khumnai ama purakna bohotna bada ipa ipugi puwari khangba mathau tai haina chief minister Nongthombam Birena phongdokre ngasi state archaeology department of art and culture government of Manipur sinduna Langthapal Kanchipur da leiriba Maharaj Gambhir Singh gi samnidhi da pangthokiba Maharaj Gambhir Singh na laikhidaba chamaga marfu mapan lakshuba kumonga mari lenena wafamasi chief minister N Birena phongdokibani Thoromaduda Rajya Sabha ki MP Sanajau Balai Semba amadi Planning and Development Authority ki Chairman L Rameshwar na athoiba mitunglen oina saruk yakibaga loinena gun salute amadi haikal laikat tamduna Maharaj Gambhir Singh gi mafamda ikai khumnaba utki Chief Minister N Birena makha taraduna ching amadi tamda khundaminariba kanglop khudimak amato oibagi wakhalon ga loinena chatminaba mathau tai ching amadi tamgi miyoi singna aranba thabak tawrakpada lamdam asigi apunbagi saktamda akaiba lakadaba maramna matam chana semdok hausi Nakalamaromda tungi khunai asi mutkidanabagi damak ching amadi tamgi miyoi singna popi thaba amadi drug lalon batok lasi haiki Yangwa Lai Pusuna, Naga, Kalagalapo, Lebani, Sigilak Sibu, Toyda Namdana, Naxia Tambai, and a Sigibiro no Quay, Itoni, Mashida, difference opinion may have difference community laborina, difference Dharma laborina, Sing you, Tam you, Amagi, Adupuna to Tasalaga, Contalaga, labor in nation, state. I give Katanate, I is Ati Katanate, Quay Mati Katanate, a Quay Pangan Katanate, Quay Cookie Katanate, Quay Nana Katanate, Quay Lady Quay Maya, Punamoxas and from the Loga, Quay Amato with him in the Matotai, him in the Vata Pelican, but I like Baxicamina Horiki, Manipur is Zati Kurima Pangina, like Baxicamito Shamaki, like Baxicana Kanaki, like Baxicamito Naku, Joe Punakan, with the Gahaba, Tuki Wakano do that, because Chamina Gadabani, trucks, I quite a so was some ceremony. Please, I sing it in now. Poppy Hariba, Aduga Tangi, Chilino, my truck, Sariba, truck Carvata, my like Kutno, please. Masikatang lepse, Madam de Machidi, Suron, Manga, Nisane. Drugs once is equal given the Madu generation, Masam support doing it. Generation doing it. And a Sikatang, please. Aduga Tampak, Takarida, Chinda, Zaki Karbar, illegal drugs. The will be said, Sikatang, please, let you. Manipur da ahanba oina Aero Sports yokhatnabagi pandamda Manipur Aero Sports Association MASA semnanaba miyamgi mifam ama Castle Hotel Imphal da ngarang pangthokre Thoromaduda Manipur lenga ke Rural Development and Mahut Minister Yumnam Khemchan Hairo Kendra ki MLA Thokchom Radheshyam LDA ki Chairman Moirangthem Ashni Kumar Actor Hamom Sadanandana athoiba mitunglen sing oina sarukyaki Thoromaduda Aero Sports ki maramda
khangminanaba amadi Manipurda Aero Sports Hub ama semkatpa yagani haiba wafamsingda akhang ahisingna wa ngangduna khangminaraba matungda Manipurgi oina Manipur Aero Sports Association kauba body ama semki loinana thaupunanaba miyoisingsu khanki MLA Dr. Radheshyamna Fongdokhibada Mamangda semkiba Sports Association kayana mathauning taukhidaba yetnaba ani thokpa miyoi kharana hena khudong chaba lawduna talaiba pamdaba kaya thokpana sanaroi singda ninganaba kaya fawhaliba thokliba sing asi association asida Aero Sports tadi thokhalloisi aikhoi punna punsilaga sports makal asida thoklakadaba sanaroi singdi kanaba mapung fana phanganana hotnasi haiki Mahut Minister Waikem Chana Fongdokhibada Aero Sports asidi tourist sing lakhanba yaba lambi amasu oithokpa yabana India ki oina Manipur da ahanba oina masi chawkhatlalaga India pumbagi hub Manipurna onthoknana bahotna basu yagani masina naha kaya so employment piba ngamgani Manipur asi atai sports tadi malem sinba tungna khangna bagum Sports event asida su khanganba ngamgani maram masina aikhoi khudimakna masida mityeng changminasi haiki Handicraft ki pothok pu manghandana thamnanaba amadi handicrafts ki puthok liba artisan singbu khandoktuna makhoi gi senmit lon da kharada oirabasu mateng pangba ngamnabagi wakhalonda ministry dagi kari karamba kanaba lawba yai haibagi wakhalonda nongmagi oiba one day awareness cum interaction for the welfare of handicrafts artisan haiba theme da awareness program ama kumbi kendra ki manung chanba wangu ahalup thong golai mandopta pangthokre Rural Downtrodden Service Agency Wangu Sandangkhong Awang Leikai na sinduna pangthok patharom aduda Ministry of Textile Government of India ki Senior Assistant Director Sanjeev Kumar Wangu Gram Panchayat ki Pradhan ki nominee Amom Kesorjit Ward number 12 ki member El Ingo social activist Ais Kabitana maru oiba miyoi sing oina saruk yaki Indian Pancake Salad Federation gi mityeng makhada Maharashtra Pancake Salad Association na yumbu oiduna January gi 12 dagi January 13 fauba District Sports Complex Sri Guru Gobind Singh Ji Stadium Nanded Maharashtra da pangthokadoriba Pre-Teen Sub-Junior and Junior National Pancake Salad Championship 2023 da saruk yaruna bagidamak Manipur gi nupa macha amadi nupi macha sanaroi team official yauna punna miyoi 19 na saba Manipur team Maharashtra gidamak ngasi Imphal thadokre Team official da C.H. Joy Kumar Ais Herojit mathang sitna coach manager oina sarukyari National Championship asida khamthengna imung manunggi awabana championship sarukyaba phanglaroidra khalurabi sanaroi irungbam Veronica Chanuna championship asibu mai pakna sarukyaba ngamnabagidamak Santa Singh nahakpam CEO nahakpam Food and Beverages na selgi oina rupa 13 gi mateng khusinaki UCM ki President Joy Chandra Konthawjamna Manipur team bu chauna mai paklakna bagidamak yaifa mangol piduna ngasi ayuk Khumal Lampak Sports Complex tagi Manipur team pu lamthakibaga loinana lamthabagi thauramda Pancake Salad Association of Manipur gi treasurer Nawang Ngangomna championship asida Manipur gi sanaroi singna tending amadi seni event animakta tongan ba category singda saruk yaduna atho ehen tanagani loinana Manipur na team champion lawgani haina asha thamli amadi Manipur team na championship asida chauna mai pakani haina achet pathajaba thambaga loinana Manipur team bu mai pakpa asoi angam yaudana saruk yaba oirasanu haina Pancake Salad Association of Manipur gi secretary L Ranjit ki maikai dagi yaifa mangol pikhi Handak Odisha da pangthokiba Kala Utsav National Competition da first position lawrakhrabi Monica Naurem amadi saruk yakhibi Ingo Leima Lesangthem anibu Imphal Airport da TG Higher Secondary School na taramna okre TG gi mahairoi Naurem Monica na folk dance category da India Pumbagi State amadi Union Territory gi Inter School National Competition gi Odisha gi Bhubaneswar da pangthokpa National Level Competition Kala Utsapta first position phangkhibani masina Manipur gi tanatana India Pumbagi oina ihan hanba mana phangba si competition asi gi oina ahan bani Makoi anina Imphal da thunglabada TG Higher Secondary School gi masing yamlaba mahairoi Oza Singh School asigi Principal Dr. Elangbam Vinitana luchingduna harau taram oktuna nungaiba phongdoki Angang singda extra curricular activities singda henna thauna hapada natana ireipa ki damak afaba mingchat ama purakpa ngamnanaba
पेट्रियोटिज्म की इथिल पीबगी वाखलोन अमा मखोइगी माई पाकपा असिना पिरमगनी हाइना प्रिंसिपल डॉक्टर विनीता देवी एलांगबमना फोंदोखी का नावरेम एसांग थेम लांगोनी अखोइनी सी जोनल लेवल दगी खंगतलगा स्टेट लेवल दा मुका मीट तौरगा मणिपुर स्टेट रिप्रेजेंट तौरना कला उत्सव 2022 मणिपुर दा पांगथोकपा सेसबी आगदे नेशनल लेवल दा मदुदा नावरेम मोनिका ना फोक डांस कैटेगरी दा फर्स्ट तारे अदगी लांगोन बिदी अंगत्रगसु इट्स एन अचीवमेंट इन इटसेल्फ इंडियन नेशनल लेवल कॉम्पिटिशन मबानी मक्ति मरमदा यामना होय अतांग याम हराव को नुंगाइबा फोंबु चबोय नंगा सिजे हेक्टा फोंनरगा रिसीव तौबा लाकिन छुट्टी वजरगा स्कूल की अदुना मथंगदसु होय हबलिबा साथी सिंसी मखोय मदुन इंगुना अचीवमेंट्स याम पुरकिनी हाइबगी अचेतबा थाजबा थमजै अदुना वी आर वेरी हैप्पी कांग्रेचुलेशंस टू बोथ आवर स्टूडेंट्स प्राइम मिनिस्टर नरेंद्र मोदी नंगसी मध्य प्रदेश की इंदौर दा प्रवासी भारतीय दिवस हौदोखरे हौदोकपगी थौरम अदुदा वा ngangladu प्राइम मिनिस्टर नरेंद्र मोदी ना लेबाक असिगी टॉप टॉपा ग्लोबल विजन बु मपांगल कंखत हननबा अमदी ग्लोबल ऑर्डर दा मरु ओइबा थौदांग लौननबा फोंदोखी मखोइना मेक इन इंडिया योगा अमदी आयुर्वेदा इंडिया की कॉटेज इंडस्ट्रीज अमदी हैंडीक्राफ्ट्स लोइनना इंडिया मिलेट्स की ब्रांड एम्बेसडर नि हाइखी नुमित हमनी चथगदबा प्रवासी भारतीय दिवस कन्वेंशन की इंदौर दा ngarang हौदोखिबनी हयेंग लोइसिनबगी थौरमदा प्रेसिडेंट द्रौपदी मुर्मुना अथोइबा मिथुंगलेन ओइना सरुक यागनी Association of Indian University New Delhi की मीटिंग मखादा University of Science and Technology मेघालय ना सिंधुना थासी की मरीदगी निपान फाउबा चथखिबा कुंट्रा तरुक शुबा Inter University North East Zone Youth Festival Yuba Prativada Manipur University of Culture na overall team champion oirakpaga loinana University asidi oza amadi staff singna mahairoi sing okre ngasi ayuk thunglakhiba participant sing palace compound laiba University asida okpa aduga mari leinana Manipur University of Culture gi vice chancellor Pauna Mohindro na haikibeda mahairoi singna hantak pangthokiba 36 Inter University North East Zone Youth Festival da overall team champion oirakpa si thagatningai ni telaba matam asida mahairoi singna hotnaduna lamdam asiki pingchat porakpada University asiki maikaidiki apenba fawi tongan tongan ba event kun ga taret participate tawbada event tara ka mapan champion oikhi ahanba oina saruk yaba sida mahiroi amadi staff tharaga miyoi kuntra tare na saruk yaki fan marang kaidaba amadi university asigi infrastructure wat pana awaba kayadi mayok nari chahi asigi February thada pangthokadoriba national ki thakta pangthokadaba university cultural festival asidasu saruk yaduna university asigi mingchat purakna bohona gani haiki कोई हंदक ऑल इंडियन यूनिवर्सिटी एसोसिएशन की AIU की एसोसिएशन ऑफ इंडियन यूनिवर्सिटी की कोई आहान बोइना अकोइना अकोइ मनपुर यूनिवर्सिटी ऑफ कल्चर ना नॉर्थ ईस्ट जोन की मसिगुम्बा फेस्टिवल असिदिजा पार्टिसिपेट तौनी याना ना पार्टिसिपेट तौबसिदिजा यामना लाइव फबा हाइगदा मयामि थौजानदगी हाइगदा कोइना ओवरऑल टीम चैंपियनशिप लौजरके अकोइ गिदी मनपुर यूनिवर्सिटी ऑफ कल्चर गिदी हाना नि मकोइना हारपदा अकोइ participant nifu mapan tharbo hai including the akoi a company serga adubu akoi handa ya marang kai de maram ina yang wana akoi na akoi 38 chak thai drama toi thai aduga akoi na koi hangba yaba angang sing haidi kai ma ham tam sei da akoi western music ki adigi ni ati khara hangba yaba angang sing se akoi na khaba ngam da si kai noi da akoi na overall da expert oibadu khallaga thamni kai da पेंटिंग दो ओइरे अमदो ओइरे ओवरऑल दा खरा केनो तोगदो आंगांग खल्लगा थाजबनी अदुबु हुजिक अकोइगी लेरिबा नेशनल की पांथोकदिरबा फेब्रुवारी तांग मरिदिगी हौनी हाइना हाइ मसदिसदा फेब्रुवारी तांग मरि सिजा मुकैना कोइबा नेशनल स्टे यावनबा आइगे सिंस कोइ टीम की अकोइगी ओवरऑल चैंपियन ओरिजिनल लोइन याव हाइना आंगांग सिंसदा ngara इनविटेशन तौगी ट्राई यस उखरुल की कचाई खुंदा था सिगी मंगादगी तरा फाउबा पांगथोकदबा प्लैटिनम जुबली की थौरम की मनुंग चन्ना कल्चरल मीट की थौरम पांगथोखरे
Kachai Katamnau Long and Youth Club na sinduna creating a progressively educated future generation haiba theme da pangthokliba Platinum Jubilee celebration ki thoramasida Naga Women's Union ki president Asa Wungnam We Care Solutions की Managing Director Wangkhairakpam Shriman Singh amadi Smart Security Service Tera Bazar की Secretary Pratap Laimujam na saruk yaki Thauramga mari lainana Naga Women's Union की President Asa Wungnam na Manipur da khunda minariba kanglop khudingmak nungsi chanana laiminaraba matamda kanana aikoi bulakchaba ngamgani aikoi masel gi marakta amana amagi mateng pangnaduna ching tampun silagadi afaba khunai ama oigani haina phongdoki We Care Solutions की MD Shriman Singh na haikibada khungi naha singda masana masabu thabak pijaba ngamnanaba skill development ki matang da training piragani senthok laina hingduna aikoi masel gi marakta amana ama ki mateng pangnaraba matamda chaukhatpa Manipur ama oiba ngamgani haina phongdoki Special guest oina saruk yakiba Smart Security Service Tera Bazar ki Secretary Laimujam Pratap na haikibada Thabak phangdriba kachai gi area da lairiba naha singna education qualification ga chanaba thabak pibada thong launa hangduna thamgani khungi khunja singna su support tawmina si loinana chingtam gi nungsinaba puraktuna amata oina chatmina si haiki thauram gi saruk ama oina khunja singna cultural program sing utkhi ngasi ayu angan bada pung mari taba duaida amar kauba miyoi amana mahaki loina bi akhamgi lilong le haw khongda leiba mapamda drug sing thami haiba pau fangbadagi Superintendent of Police Thobal IPS Joge Chandra Hobizam gi supervision makhada Additional SP Operation MPSO Wangkhombana CDO team ama bulichingduna lilong chawbok mairen khun Thobal dagi amar chahi kuntaret apokpa MD Hamidpu ngasi mahaki loina bigi mayum dagi fare hairi amar gi loina bi Amgi mayum gi pochai thampam kadagi codeine phosphate bottle chom homfu span PRX tablet chatre tara amadi N10 nitrazepam tablet lising amaga chama marfutara marthoi phagatli hairi faraba miyoi amadi potlam athautab action lokhanabagi damak Lilong police station da khusinakre hairi Manipuri Theatre amadi sumang lilagi saknairaba Padmashri Nabaware ikhang khangaudana laikhidabada Sangai Artists Association sumang lila kanglop na awaba phongdokre Pauna kaithel da leiba lila kanglop asigi office ta pangthokiba awaba phongdokpagi mifam aduda lila kanglop asigi luching purel iboyaima khumanna Manipur da lairiba tongan ba art form singbu yokhatnana ba hotnaba hinganana ba hotnaba da artist singbu nungsijaba kaya bo singthaki Artist sing na khanghaugdaba kaya theater gi manung channasu khangdaba yadraba sing tamhaugdaba watlahauba sing men khatpa ngamlaroi haibagi matangda awaba phongdoki Lila kanglop asiki oina ayamba Padmashri Nabaware pana Lila sing direction pibiram ki loinana miyam na yamna pamna khiba oiki Maibado Maibido Mapuroibado Part 1-2 Unagi Taj Mahal Mau ama mangkre Part 1-2 loinana kumjali sing aniga supna kungani thoida Manipur State Kala Academy na sinduna pangthokiba sumang lila festival da ani shuba takiba laklaroi amuk yening thana jingbani February thada pangthokadoriba sumang lila festival da su Padmashri Nabaware pana direction pibigadabani haina assistant director iboyaima khumana nungaitaba phongdoki Mapugi khuya khada ingna chikna leiruna ba amadi leihoriba imung manungi awaba da sarukya baga loinana lilaroi singna minute amatumina leiduna awaba phongdoki art form makal kayada ay tuwan ba art form kayada hinkat na hona zaramba artist sing ya no sijaba Manipur lariba culture tawjariba art form khuding makpu yokhat na ba hona zaramba magi wakhalon punam aduda nungsijaba gi wakhal senba kana artist sing aduna ay khoi gi pot hingana ba hona zaramba ay khoi gi lanmi Lusing Purel hai batare Commander Amakha Mashidi Aikoi Panamu Thadu Osat Kre Zadagi Kanghogadaba Hangja Hogadaba Tapirungadaba Mayam Ama Wali Aikon Hangjagi Kanba Mayum Pumda Kuramjagi Kanjaba Mayam Ama Ainamba Taamba Loiram Dana Ikoi Kudu Thadu Osat Kiba
Haukiba pung kun marida India da nauna miwei chama ga humbudra COVID positive oire laina asina maram oiraga laikhidaba mi ki masing amani fagalakpagi chang chada marfutara nipan ga 10.9 soino oiri apun ba confirm case na koti mari lakh ni futaruk lising marfu sopna marfutara mari yaukre active case na lising ani chawm humbudra mathoi da hantarakle laina asina maram oiraga laikhidaba mi ki masing na lakh manga lising kuntra chatret kunga mathoini laina asidagi naba fadone discharge tawkiba mi ki masingna koti mari lakh nifu matoi lising nifu taret supna anini laina asidagi ngakthoknaba vaccine kapthokiba apunba mi ki masingna koti chani kun henkhre malem gi oina covid lai chatna khwaidagi na sokhalaba lebak singi manungda USA na ahan ba India na ani shubada amadi France na shubada lairi awang nongpok state ki oina Assam na ahan ba Mizoram na ani shuba amadi Manipur na shubada lairi